Manipur Top Trending News na tungan reliable source dari lokot jarga. Mata-mata di oiba maru oiba ipaw sing patut kan jai. Ahanbada India Myanmar ngamkhagi chai nabalosina naba territorial exchange tawja haina ringaida demarcation tawdriba Manipur gi ngamphai paringi wathok loisina ba wari sanari haina ministry na phongdorakre. Inkhala liban ha singna thaja dabadagi Manipur gi regional party sing mapangal kangkhalakriba Kuki CSO singna ukhul lambida amukhana counter blockade tawkre. Dabur India Limited ki food product singda cha chama mahok sagi potlam na semani haibagi damak yonma thingkre. Chief Minister na makhan relief camp ta lakadaba khongchat yaring da phongdorakli. Narendra Modi gi selfie muthat luba meta gi chief Jakarbakna lale hajarakre. Nupi ahum yaw na miyoi taruk fare heroin WY tablet gari macha ani amasung lupa sikun tare chanipan kun fangle. Khunne ki news sing sinaduna khongjang loi singbo ki han khangduna laire Rahul Gandhi. North Korea de miyambo hit web tagi ngatung nanaba Hui Chao chanaba paukal pikre. Amadi Focus Politics da yaroy pressure group oina laigani. Saurabh Das pau sandok na pijari ahan pauda India Myanmar ngam khagi chayet naba loisinaba territorial exchange tawgatra haina ringaida demarcation tawdriba Manipur gi ngom khai paringi wathok loisinaba wari sanari haina ministry na phongdorakle. Matam khargi mamangdagi India amesung Myanmar na laipak ani gi markal lairakliba ngam khagi wathok loisinaba gi damak laipak ani makna amana amagi lamgi saruk khara khara pithok pisin territorial exchange toropa yai haibagi wathok hongdong naraklingai gi charakta Government of India gi Ministry of External Affairs MEA na laipa ani gi markta Manipur ga tainaba saruk talerliba demarcation tawdriba ngam khagi chainaba sing loisinaba wari sanargani haina phongdorakre. Wafam asingarang ministry asigi maikai digi official oina phongdorkibaga loinana New Delhi da pangthokpa pawgi mifum amada ministry asigi wangangloi Danbil Joyswal na hojik phawda warusin porpagi mathau tariba laipa ani gi markta ngam khagi saruk khara lai haina su phongdorakre. Ngamkai parinda warusin portraba mafum khara lairi haiduna masigidamak tung koinabgi oiba solution puraknaba laipak anina wari sanabagi thabak changsilakpani haiki. Ngarang pangthokpa pawgi mifum asida Congress na hangba wahang amagi pakumda mahakna Manipur gi ngamkai paringda lam pithok pisin tawbagi wafumsu khanari haina phongdoki. Ngarang phawda ministry gi maiketigi tasingnamak laipa ani gi markta territorial exchange soina tawragadra habi wafum official oina confirm taw drabasu boundary demarcation gi damak pandur laikliba thabak sing pangtokna ba laipak anina bilateral discussion sing chathari haiba wafamdi phongdorki. Amaromda Kuki CSO singna ukhul lambida amukhana counter blockade chathaba hokre. Naga gi CSO singa chatharliba economic blockade gi khongjang asi akhanana Kuki taba mafum singda chathare hairaduna thawung asi lephanaba Kuki CSO singi working committee na laika ka pung nifuga nipan gi ultimatum pikrabasu thabakta authority hairaduna ngasidagi amukhana Imphal ukhul lambi paringda Kuki CSO singna counter blockade gi khongjang changsin bahokre. Lambi paring asida state amasung central forcing deploy tawbasu khongjang loi singna gari sing khamduna chana thaknaba pot puba tingki. Dabur India Limited ki food product singda chama mahok sagi pot amna semani haidubadagi yonba thingjinkhre. Laipa asigi maming leraba company ama oiriba MS Dabur India Limited ki food product taragmathoida chama mahok sadagi phangba potlam singna semani amasung asengmani haina claim tarupaga loinana advertisement tarupadagi thawong asi miyambu lana lamjingnaba hotnarapani haiduna Food Safety and Standard Authority of India fasaina potlam sing asi yonbada thingba thamkhre. Fasagi designated officer na tha asigi ahumda Food Safety and Standard Act 2006 ki section 13 ki makhada MS Dabur India Limited na notice piduna athingba asi thamjinkhibani. Video si pagdala so kilang kibawa sa mapigani. Channel si nung sibiduna. Share mo di subscribe ko bibi mo. Hanyo itan thar pa kung batsari. Amadi makatanayan di si bata yung mga ojili.